ꯇꯔꯥꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯤ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕꯁꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯦꯜꯂꯛꯄ ꯃꯇꯝ ꯄꯨꯡ 1 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯂꯥꯏꯉꯥꯟꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯦꯛ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯅ ꯍꯩꯗꯨꯅ ꯃꯥꯒꯤ ꯋꯥꯇꯔ ꯕꯣꯇꯜꯗꯣ ꯊꯤꯔꯛꯄꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯅꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯀꯨꯝꯊꯔꯛꯄꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯥꯏ ꯃꯈꯣꯏꯅꯤꯒꯤ ꯀꯥꯁꯦ ꯌꯨꯝꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩꯕꯅꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯀꯥ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯑꯃꯃ ꯃꯔꯛꯇꯨꯗ ꯇꯞꯂꯤ ꯏꯊꯧ ꯊꯋꯥ ꯁꯥꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯆꯤꯛꯄꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛꯁꯨ ꯂꯩꯕ ꯑꯣꯏꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯛꯄꯅꯤ ꯐꯅ ꯂꯣꯟꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯔꯕꯁꯨ ꯏꯍꯧꯗ ꯍꯧꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯁꯂꯥꯏ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯁꯨꯝ ꯍꯧꯅ ꯇꯥꯈꯠꯂꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯃꯥꯡ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯃꯝꯕꯅꯤ ꯀꯅꯥꯁꯨ ꯎꯗꯦ ꯃꯩ ꯊꯥꯟꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯥꯟꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯥꯜꯂꯨꯔꯕꯗꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯂꯦꯞꯈꯤꯅꯤ ꯁꯂꯥꯏꯉꯥꯟꯕ ꯈꯣꯡꯊꯥꯡꯂꯣꯝꯗ ꯊꯥꯡꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯅꯥꯀꯣꯡ ꯅꯞꯁꯤꯟꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯩ ꯈꯣꯟꯖꯦꯜꯗꯣ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯆꯍꯤ 10 ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯨꯊꯣꯔꯛꯇꯕ ꯌꯥꯗꯕꯅꯤꯅꯤ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯁꯦꯡꯗꯣꯛꯄ ꯉꯝꯗꯕ ꯆꯌꯦꯠꯅꯕ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯨꯔꯒ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯟꯗꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯁꯨꯛꯇꯥ ꯇꯥꯕꯤꯔꯛꯇꯦ ꯇꯨꯡꯗ ꯁꯣꯏꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯇꯥꯃꯣꯁꯨ ꯑꯩꯁꯨ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯐꯔꯦꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯇꯥꯔꯒꯦ ꯍꯥꯏꯔꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯪꯉꯤ ꯍꯟꯗꯛꯇꯤ ꯃꯪꯗ ꯇꯣꯏꯅ ꯎꯏ ꯁꯤꯈ꯭ꯔꯕ ꯑꯉꯥꯡꯗꯨ ꯃꯪꯗ ꯎꯔꯒ ꯅꯪꯅ ꯇꯥꯏꯕꯪꯁꯤꯗ ꯄꯥꯈꯠꯂꯤꯁꯤꯕꯨ ꯏꯕꯦꯝꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯑꯩꯈꯣꯏ ꯐꯪꯈꯤꯗꯦꯀꯣ ꯍꯤꯡꯂꯝꯂꯕꯁꯨ ꯀꯔꯤꯕꯨ ꯇꯧꯅꯗꯣꯏꯅꯣ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯥꯡꯂꯨꯞ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯁꯨ ꯑꯉꯥꯎ ꯑꯐꯩ ꯆꯨꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯁꯨ ꯃꯤꯔꯝꯗꯨꯗ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯄꯛꯆꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯆꯌꯦꯠꯅꯔꯤꯕ ꯋꯥꯁꯤꯡꯁꯦ ꯑꯁꯤꯅꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯏꯃꯤꯠꯃꯛꯅ ꯎꯔꯨꯕ ꯊꯦꯡꯅꯔꯨꯕ ꯅꯠꯇꯦ ꯀꯅꯥ ꯈꯪꯅꯤ ꯃꯆꯤ ꯑꯃꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯂꯕꯁꯨ ꯑꯗꯨꯕꯨ ꯍꯥꯏꯕ ꯐꯅ ꯃꯥꯅ ꯍꯤꯡꯂꯝꯗꯨꯅꯁꯨ ꯈꯨꯗꯤꯡꯃꯛꯇꯣ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯥꯞꯁꯤꯟꯈ꯭ꯔꯤꯕ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯀꯟꯕ ꯄꯣꯠ ꯉꯥꯛꯇꯅꯤꯅꯦ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛ ꯃꯔꯥꯏꯕꯛ ꯐꯥꯎꯕꯗꯒꯤ ꯍꯤꯡꯂꯝꯂꯦꯗꯅ ꯊꯣꯛ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯅꯤ ꯀꯌꯥꯝ ꯂꯨꯕ ꯄꯣꯠꯅꯣ ꯃꯃꯥꯗꯨꯕꯨꯗꯤ ꯇꯁꯦꯡꯅ ꯍꯥꯠꯈ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯤꯡꯂꯥꯏꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯁꯨ ꯏꯝꯐꯥꯜ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯕꯗ ꯌꯥꯎꯈ꯭ꯔꯦ ꯎꯠꯀꯨꯝ ꯇꯨꯝꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯃꯆꯥꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯍꯜꯂꯣꯏꯗꯧꯔꯦ ꯑꯗꯨ ꯇꯥꯃꯣ ꯂꯨꯆꯤꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯂꯕꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯂꯝꯒꯗꯕꯅꯤ ꯆꯤꯡꯂꯥꯏꯗꯣ ꯐ꯭ꯔꯪ ꯍꯦꯛ ꯁꯥꯎꯒꯠꯂꯛꯏ ꯑꯩ ꯑꯄꯪꯕꯤ ꯁꯤꯈꯤꯕꯁꯤꯅ ꯐꯔꯤꯕꯅꯤꯅꯦ ꯁꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯄꯪꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯄꯥ ꯊꯪꯒꯥꯜꯗꯒꯤ ꯑꯩꯈꯣꯏꯅ ꯃꯄꯥꯜꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯝ ꯏꯪꯈꯣꯜ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯄꯪꯕꯁꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗ ꯄꯤꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯊꯪꯒꯥꯜꯅ ꯍꯤꯡꯒꯦꯅ ꯍꯤꯡꯉꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯔꯤꯒꯦ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯃꯤꯡ ꯄꯥꯜꯂꯝꯕ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯗꯣꯔꯤꯕꯅꯤꯅꯦ ꯍꯣ ꯆꯨꯝꯃꯦ ꯂꯣꯏꯅ ꯆꯨꯝꯃꯦ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯁꯥꯏꯀꯣꯂꯣꯖꯤꯁꯇꯨꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯉꯤꯅꯤꯗꯅ
ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯍꯥꯛꯇꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯅꯒ ꯑꯃꯨꯛ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯁꯤꯗꯗꯤ ꯆꯤꯡꯂꯥꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯑꯅꯤ ꯈꯨꯖꯤꯟꯅ ꯄꯤꯁꯨꯝ ꯁꯨꯛꯅ ꯂꯩꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯣ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯈꯪꯍꯧꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯒꯤ ꯃꯄꯥꯅ ꯍꯥꯏꯈꯤꯕꯗ ꯑꯊꯥꯛꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯍꯥꯏꯅꯗꯤ ꯇꯥꯈꯤꯕꯅꯤ ꯊꯤꯕꯗꯤ ꯋꯥꯒꯅꯤꯗ ꯇꯥꯃꯣ ꯃꯁꯛꯇꯨꯕꯨ ꯑꯩꯕꯨ ꯀꯥꯎꯔꯤꯅꯦ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯈꯤꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯂꯨꯆꯤꯡ ꯁꯂꯥꯏ ꯉꯥꯟꯕ ꯍꯣꯏꯒ ꯃꯈꯣꯏꯒꯁꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯃꯠꯇꯒꯤ ꯑꯉꯥꯡ ꯑꯣꯏꯈꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯂꯥꯏꯒ ꯂꯦꯡꯒꯥ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤꯅꯦ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯕꯨ ꯑꯩꯕꯨ ꯈꯔꯗꯤ ꯁꯥꯡꯈꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯂꯨꯞꯇꯨꯅ ꯃꯊꯕꯥꯛ ꯃꯤꯍꯨꯜ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡ ꯊꯣꯡꯖꯤꯜꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯃꯀꯣꯛꯇꯣ ꯍꯥꯏꯔꯪ ꯇꯨꯔꯪ ꯇꯧꯔꯛꯏ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯀꯅꯥꯕꯨꯅꯣ ꯍꯥꯏꯔꯤꯕꯁꯦ ꯈꯪꯅꯤꯡꯕꯅ ꯍꯦꯟꯅ ꯃꯃꯤꯛ ꯁꯤꯡꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯂꯩꯁꯅꯥꯅ ꯈꯪꯉꯥꯏ ꯍꯥꯏꯔꯤ ꯑꯣ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯍꯥꯏꯕ ꯃꯤꯡꯗꯣ ꯍꯦꯛ ꯇꯥꯕꯗ ꯁꯂꯥꯏ ꯃꯃꯤꯠ ꯈꯪꯉꯨꯏ ꯎꯏꯁꯤꯟꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯝꯕ ꯃꯤꯁꯛ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯕꯗ ꯁꯂꯥꯏ ꯃꯁꯥꯗꯣ ꯄꯥꯈꯠ ꯊꯀꯠꯄꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯂꯦꯞꯄ ꯉꯝꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯃꯀꯨ ꯁꯧꯗꯨꯅ ꯀꯨꯟꯊꯔꯛꯏ ꯆꯤꯡꯂꯥꯏꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯔꯛꯄꯗꯣ ꯑꯃꯨꯛ ꯇꯥꯔꯛꯏ ꯆꯨꯝꯃꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯍꯥꯏꯕꯅꯤ ꯃꯁꯛꯇꯨꯗꯤ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯅꯤꯗ ꯅꯤꯡꯁꯤꯡꯂꯕꯁꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯗꯅꯦ ꯇꯥꯃꯣ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯩ ꯑꯁ ꯂꯣꯏꯕ ꯅꯥꯏꯗꯦꯗꯀꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯕꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯋꯥꯅꯦ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯗꯨꯒꯤ ꯉꯛꯁꯝ ꯍꯥꯏꯊꯔꯛꯄ ꯑꯣꯏꯔꯣꯝ ꯊꯪꯕꯒꯤ ꯃꯄꯥꯗ ꯄꯣꯛꯂꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯃꯆꯨ ꯉꯥꯡꯁꯤꯜꯂꯛꯇꯧꯕ ꯆꯥ ꯑꯃ ꯊꯨꯡꯕꯅꯤ ꯆꯤꯡꯂꯥꯏꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯏꯁꯧ ꯂꯥꯡꯉꯛꯏ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯑꯍꯤꯡꯅꯤ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡ ꯇꯥꯔꯒ ꯋꯥ ꯆꯥꯎꯊꯣꯛꯈꯤꯅꯕꯅꯤ ꯑꯐꯕ ꯋꯥꯔꯤꯁꯤ ꯅꯠꯇꯦ ꯑꯇꯥꯕ ꯑꯃꯅ ꯇꯥꯈ꯭ꯔꯕꯗꯤ ꯃꯤ ꯁꯤꯟꯅꯕ ꯌꯥꯔꯤꯕ ꯋꯥꯔꯤꯅꯤ ꯍꯣꯏꯅꯦ ꯅꯣꯛꯑꯔꯣꯏꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯅꯪꯅ ꯈꯪꯂꯝꯕꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯈꯟꯗꯨꯅ ꯄꯦꯟꯃꯟꯕꯒꯤ ꯅꯣꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯤꯡꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯩꯒꯗ ꯂꯣꯏꯅꯔꯒ ꯂꯥꯛꯄꯅꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯆꯧꯕꯤ ꯍꯥꯏꯗꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯏꯅꯥꯛꯇ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥꯅꯨꯒꯤ ꯉꯛꯁꯝꯗ ꯊꯨꯡꯕ ꯆꯥꯗꯨꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯅꯦ ꯇꯥꯃꯣ ꯋꯥꯗꯤ ꯂꯥꯎꯕꯤꯒꯅꯨ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯀꯔꯤꯅꯣ ꯂꯩꯁꯅꯥ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯊꯅ ꯍꯥꯏꯅꯕ ꯍꯣꯠꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯂꯥꯏꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤ ꯃꯔꯨꯞꯁꯤꯡꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯅꯤꯡꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯆꯥ ꯑꯃ ꯃꯐꯝ ꯆꯞ ꯆꯥꯅ ꯊꯨꯡꯉꯤꯅꯦ ꯀꯔꯤ ꯁꯐꯦꯛ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯟꯅꯗꯤ ꯉꯥꯡꯂꯞꯇꯧꯕ ꯃꯆꯨꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯛꯇꯛꯇ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯅ ꯃꯆꯨ ꯋꯥꯎꯊꯔꯞ ꯇꯧꯅ ꯄꯥꯛꯊꯣꯛꯄꯒꯨꯝ ꯇꯧꯏ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯥꯒꯤꯕꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯃꯃꯤꯡ ꯃꯥꯟꯅꯗꯦꯗꯅ ꯃꯁꯛꯇꯨꯕꯨ ꯃꯥꯟꯅꯕ꯭ꯔꯅꯦ ꯍꯣꯏ ꯃꯤꯡꯕꯨꯗꯤ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯃꯁꯛꯇꯨꯁꯨ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯗꯣꯏꯅꯣꯗ ꯃꯇꯝꯗꯨꯗꯗꯤ ꯃꯥꯏꯊꯣꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯆꯍꯤ 4-5 ꯃꯉꯥꯏꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯂꯥꯏ ꯉꯥꯟꯕ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯃꯃꯥ ꯃꯄꯥꯁꯤ ꯐꯠꯇꯦ ꯑꯃꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯈꯛ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯇꯣꯜꯂꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗ ꯁꯂꯥꯏ ꯇꯨꯀꯠꯆꯕ ꯑꯃꯗꯤ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯄꯣꯛꯂꯛꯏ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯒ ꯁꯂꯥꯏ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗꯕꯨ ꯌꯧꯔꯗꯤ ꯈꯜꯂꯒ ꯆꯠꯂꯒ ꯀꯥꯈꯠꯂꯛꯏ ꯑꯍꯤꯡ ꯑꯗꯨꯃ ꯁꯂꯥꯏ ꯄꯥꯈꯠꯄꯅ ꯀꯤꯈꯤꯕꯅ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯐꯥꯎ ꯍꯦꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯅꯤꯡꯁꯤꯡꯒꯤꯗꯃꯛ ꯋꯥꯈꯤꯕꯅ ꯇꯨꯝꯕ ꯌꯥꯗ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯈꯛ ꯂꯩꯔꯝꯂꯒꯅꯤ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗꯅꯤ ꯋꯥꯡꯊꯣꯏ ꯀꯧꯗꯨꯅ ꯂꯨꯆꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯒ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯅꯤ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯁꯂꯥꯏꯅ ꯂꯨꯆꯤꯡꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕ ꯂꯨꯆꯤꯡꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯁꯂꯥꯏꯅ ꯑꯗꯨꯝꯅ ꯎꯅꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯔꯒꯦ ꯈꯟꯗꯨꯅ ꯂꯨꯆꯤꯡ ꯃꯗꯧ ꯊꯪꯒꯥꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯋꯥꯡꯊꯣꯏꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏꯔꯛꯏ ꯄꯥꯏꯔꯣꯗꯅ ꯀꯣꯜꯂꯛꯏꯗꯣ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯂꯥꯏ ꯉꯥꯟꯕ ꯈꯣꯟꯖꯦꯜꯗꯣ ꯏꯉꯪ ꯉꯪꯅ ꯈꯨꯝꯂꯩ ꯁꯥꯒꯨꯝꯕ ꯃꯣꯏꯒ ꯃꯤ ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯂꯩꯇꯦ ꯂꯣꯟꯁꯨ ꯐꯥꯎꯅꯔꯣꯏ ꯑꯩ ꯃꯈꯣꯏꯅꯤꯕꯨ ꯇꯨꯀꯠꯆꯩ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯔꯣꯏ 5ꯔꯛ 6ꯔꯛꯇꯤ ꯁꯨꯔꯝꯃꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯥꯏꯅ ꯁꯤꯟꯗꯨꯅ ꯃꯆꯥꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯀꯣꯜ ꯑꯣꯏꯕꯗꯨꯗ ꯑꯅꯝ ꯀꯜꯂꯕ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯄꯥꯏꯔꯣꯏ ꯌꯥꯎꯅ ꯄꯥꯏꯗ꯭ꯔꯤ ꯑꯁꯣꯝꯗꯒꯤꯁꯨ ꯍꯟꯗꯦ ꯂꯩꯁꯅꯥ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯕꯗ ꯁꯂꯥꯏ ꯉꯥꯟꯕ ꯈꯨꯠꯂꯩ ꯊꯨꯅ ꯀꯣꯜꯗꯣ ꯐꯠ ꯀꯛꯂꯒ ꯐꯣꯟ ꯃꯃꯥꯏꯗꯨꯗ ꯀꯂꯛꯄꯦꯟꯅ ꯅꯝꯁꯤꯟꯗꯨꯅ ꯁꯥꯏꯂꯦꯟ ꯊꯝꯂꯒ ꯂꯣꯛ ꯁꯠ ꯇꯧꯁꯤꯜꯂꯒ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯝꯅ ꯁꯂꯥꯏꯅ ꯁꯥꯏꯂꯦꯟ ꯊꯝꯂꯒ ꯄꯣꯀꯦꯠꯇ ꯍꯦꯛ ꯍꯥꯞꯆꯤꯟꯈꯤꯕꯒꯅꯤ ꯅꯤꯡꯁꯤꯡꯅ ꯈꯤꯔ ꯄꯤꯒꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯣ ꯁꯥꯏꯂꯦꯟ ꯊꯝꯕꯅ ꯇꯥꯈꯤꯗꯕꯅꯤ ꯁꯂꯥꯏꯅ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯤꯡꯁꯤꯡꯒꯤ ꯀꯣꯜ ꯁꯂꯥꯏꯅ ꯄꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯨꯆꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯒꯦ ꯋꯥꯡꯊꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯂꯥꯏ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯐꯝꯐꯝꯂꯣꯝꯗ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯝꯕꯤꯌꯨ ꯂꯨꯆꯤꯡ ꯑꯁꯤꯗꯤ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯃꯃꯤꯠꯃꯛꯅ ꯍꯦꯛ ꯄꯦꯟꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯏ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯏꯆꯝ ꯆꯝꯕ ꯐꯤꯖꯦꯠꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯞꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯨꯆꯤꯡ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯕ ꯉꯁꯤꯒꯤ ꯁꯂꯥꯏꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯂꯥꯏꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯏꯄꯠ ꯄꯠꯊꯕꯒꯤ ꯃꯃꯤ ꯇꯥꯏ ꯁꯨꯛꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯄꯥꯛ ꯍꯦꯛ ꯈꯟꯗꯣꯔꯛꯇꯦ ꯎꯝꯁꯤꯜꯂꯤꯕ ꯆꯤꯝꯕꯥꯜ ꯑꯗꯣ ꯄꯥꯛ ꯍꯦꯛ ꯀꯥꯊꯣꯔꯛꯇꯦ ꯂꯨꯆꯤꯡ ꯇꯟꯖꯥ ꯌꯦꯡꯅ ꯂꯣꯟꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯁꯂꯥꯏꯕꯨ ꯅꯥꯆꯦꯛꯇꯒꯤ ꯌꯦꯡꯕ ꯂꯦꯞꯇꯦ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯂꯨꯆꯤꯡꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯕ ꯈꯪꯗꯦ ꯋꯥꯔꯤ ꯍꯧꯗꯣꯛꯀꯦ ꯈꯟꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯏꯗꯣ ꯂꯨꯆꯤꯡꯂꯣꯝꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯃꯤꯆꯥꯟꯅꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯨꯆꯤꯡ ꯏꯀꯥꯏꯅ ꯃꯃꯥꯏꯗꯣ ꯐꯠ ꯃꯈꯥꯗ ꯂꯩꯊꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯤꯕ ꯈꯒꯦꯝꯕꯅ ꯂꯣꯟꯅ ꯐꯣꯇꯣ ꯀꯥꯞꯈꯤꯕꯗꯣ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯂꯨꯆꯤꯡꯕꯨ ꯁꯦꯟꯅꯔꯛꯄꯅꯤ ꯂꯨꯆꯤꯡꯒꯤ ꯃꯇꯥꯡꯗ ꯈꯒꯦꯝꯕꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯔꯗꯨꯅ ꯃꯥꯕꯨ ꯂꯨꯝꯂꯛꯄ ꯀꯨꯏꯔꯕꯅꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯈꯒꯦꯝꯕꯅ ꯂꯨꯆꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯗ ꯃꯐꯝꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯂꯥꯏ ꯑꯃꯗꯤ ꯋꯥꯡꯊꯣꯏꯁꯨ ꯂꯩꯕ ꯎꯔꯛꯄꯗꯒꯤ ꯈꯒꯦꯝꯕ ꯅꯤꯡꯁꯤꯡꯕꯨ ꯁꯂꯥꯏꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯂꯥꯟꯅ ꯈꯟꯈꯤꯗꯨꯅ ꯊꯨꯅꯃꯛ ꯅꯤꯡꯁꯤꯡꯗ ꯐꯣꯇꯣꯗꯨ ꯊꯥꯈꯤꯕꯅꯤ ꯁꯣꯝꯗꯅ ꯁꯂꯥꯏꯅ ꯂꯨꯆꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯂꯨꯆꯤꯡꯅ ꯍꯥꯟꯅꯅ ꯈꯪꯉꯤꯀꯣ ꯑꯣꯏꯊꯣꯛꯇꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯪꯂꯛꯄꯗꯨꯗ ꯂꯨꯆꯤꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯨꯝꯃꯤ ꯑꯧ ꯈꯪꯉꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ ꯈꯔ ꯀꯨꯏꯔꯦ ꯁꯂꯥꯏꯒ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯈꯪꯕ ꯀꯨꯏꯔꯦ ꯑꯩꯗꯤ ꯍꯟꯗꯛ ꯈꯛꯇꯃꯛ ꯈꯪꯉꯤ ꯍꯥꯟꯅꯅ ꯈꯔ ꯃꯥꯡꯖꯧꯅꯅ ꯈꯪꯂꯝꯂꯕꯁꯨ ꯐꯗꯧꯅꯤ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤ ꯁꯂꯥꯏꯗꯤ ꯈꯪꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯂꯨꯆꯤꯡꯗꯤ ꯌꯥꯕꯤꯗꯣꯏꯔꯦ ꯂꯨꯍꯣꯡꯕꯁꯦ ꯁꯂꯥꯏꯒꯤ ꯋꯥꯍꯪꯗꯨꯒꯤ ꯈꯣꯟꯊꯣꯛꯇꯨ ꯀꯩꯝꯇ ꯂꯩꯁꯤ ꯂꯩꯈꯣꯟꯒ ꯌꯥꯎꯗꯦ ꯂꯨꯆꯤꯡ ꯏꯆꯤꯡ ꯆꯤꯡꯅꯅ ꯁꯂꯥꯏꯗ ꯌꯦꯡꯂꯛꯇꯨꯅ ꯍꯪꯂꯛꯏ ꯁꯂꯥꯏꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯤꯗꯣꯏꯔꯥ ꯑꯩꯒꯤ ꯈꯪꯅꯖꯕ ꯃꯤ ꯂꯩ ꯂꯨꯆꯤꯡ ꯁꯂꯥꯏꯗ ꯌꯦꯡꯂꯝꯕ ꯃꯃꯥꯏꯗꯣ ꯈꯪꯂꯩ ꯂꯩꯊꯣꯛꯈꯤꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯉꯤ ꯁꯂꯥꯏ ꯃꯈꯥ ꯇꯥꯔꯤ ꯂꯨꯆꯤꯡꯗ ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯁꯛꯇ ꯐꯤꯕꯝꯗ ꯃꯍꯩꯗ ꯂꯨꯁꯤꯡꯗ ꯂꯝꯆꯠꯇ ꯁꯥꯖꯠꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯂꯣꯏꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯑꯩ
Luchinga luhongbagi wafamsimadi ai yaba ngamjaroidam. Aduga aikhoigi imung asidi mathong maram khangdraba kangkhong jairaba imungni. Luchinga aikhoigi yumaduda mawong moina lakpada kaisu nungaiba madi phasafam leiru. Luchinga yam hena matik chaba heli. Mathong jadraba aigi imungda Luchinga mawoibada Luchingi jat sokani. Asamna Salainganba mama mapa bu singnaduna Luchinga liba yaba khanganba yaba wari khara libirami. Mama mapa gi sel thum lammi hoduna mahakko mama oininglibani haibana chingba wahai kya ta tarabada Luching walang amata ngangnamdana ningba kaina amadi tafum khangda fuk hogotuna mafam ado thadoktuna chatkre. Hospital gi room amadani Salaina khut yaurubadagi soklaba khagembado wangthoina hidak hamnaba haiduna puduna thokre. Ningsingso pakhana matungina gi honarui maduda Salaingan ba phomlambadagi hagotuna khamgi honarubani adubu wangthoina hanana ningsingi makut kanthatun haini. Matang chadana yamwabi bu sarkan chalo nang naribani ningthina bitsida hipaga potharam. Ningsing hujik phawba Salai bu warori maramasina kaaduda Salai amadi makoini khaktamak leuragani khalubada tanduna makoigi matungina gi honarubani. Adubu wangthoi saurap hairakpa wangang aduda matang chadre khaladuna machin mamai pai pai thoka tumin thungjinduda ngathaduna leplaga chakribani duda yengduna lehowi. Salai nganbaso betuda famna famna ningsingbo sum yenglambani. Ngasigi nimitta Salai nganbagi maithongda momon minok haibadu tamdri. Sau saugana isusugana leirakpani ngasai yuktagi. Adubu magi mitmangda magi nungsina leptuna leirabasidadi Salai maithong makalamna yam tapna chimbal thakha ani maklingduna momon dawri. Nokfei tawna ningsingbu yengna Salai betuda khungumne kaini hiptharei. Makodani mak thangatuna kokki lukham lomda karan chanduna thamlaga ningsingbu tumin adumak yengli. Ningsingsu mani yengliba marup anidudi ngasaina ukhidrabani adubu masagi beta hadekta hanjinba ngamda waroba oinazaba matawda asum leptuna leibani. Salaina mabu yengduna leirmani haibaso ningsing khangi adubu kaisho kaungang taroktabaduda ningsing mamai khajik leithoraktuna Salai gi phibam yengli. Adumna yenglakpada hanana mabu yengduna leiramba nupaduga thokek michanarubadagi ningsing usanadaba sadana ikhang khangna mamaidam leithokhi. Hadamukti Salai nofet tawduna leibana gangamba pot oidri makol thokna tik tik nokhalaktuna iblambadagi khango hogolaga kongka mari mangan chakwan kaladuna laklaga ningsingbu phiza khangpam pamkhali amadusi khangkhangna adumak yari. Masidagi Salaina ningsingbu betuda ningthina tamna hipthali. Salai su ningsingbu masada konbai paibai tawduna ningsingi mamai mapada magi mamai aduso nangna changsilaktuna mamit mari michanaduna yenglaga Salai nganba numi hari. Aigi khirdi kadai nabada nama thongaga aigi khirbamba yaroiko.